Online Manipur YouTube channel being bir bayam pum nang po amukah na taram lok seri han madam maru ipaw am update thamjage Surasanpur ki Bethel la lupa lising marfu Romgi Yugang AR amasung army na fare ngarang Surasanpur district ki Bethel area da Indian Army amadi Assam Rifles ki kangbuno lambi da sat pagari sing sek tawbagi thabuk sat thabada Mahindra Bolero registration number MN0 A5125 asi sek tawbu matam da lupa lising marfu Romgi bhelu oigada Yugang sing fare hairi Surasanpur police ta ki phangwa pawgi matung inadi hairi Yugang purakli gari asi ki driver ki maming Tongin Haukip apokpa Sonam Haukip kawi Surasanpur district ki Yangnom village dagini mahak kaloina na foreign liquor ga Konnana farba gari aduna form figo registration number AS11N1944 ni gari asi ke driver ki maming na Ngamillen baithe kawi Surasanpur district ki S Salvafai village dagini hairi using adu Myanmar dagi purakpani haina thajanari farba using adu ti whiskey Imperial Blue 700 ml की बोतल चमड़ी की हुम्फू का माथोई स्टार होनी लेमल मिक्स लिकर बोतल निफू का तारे होनी लेमल प्रीमियम क्वालिटी लिकर कुनगमरी सुपर होनी लेमल प्रीमियम क्वालिटी अमदी व्हिस्की इम्पेरियल ब्लू निफू तारे बोतल नि फारव यूजिंग अमदी गाड़ी एदु सुरासनपुर पुलिस स्टेशन द खुसिन नखरे हाइरी दुगा मथंग अपडेशन सखंग दब मिय खरना सोरादा लेबा ड्रग कारबार दब मिय अम फाना भोनबद इरांग थोखरे ngasi nungtin pung ahung ka minute nifu ka mangarom taba matam da Kaksing district ke Kaksing police station ki manung channa sorada leiba drug carbar tawbani hai pe miyo ama masakhang da bukulai pai be miyo kharna fana hotna bada nongmai kap gi thodok thokre masigi matung da miam thorok tuna sobo irang ama oirak pada ki Kaksing police ki team ama laktun irang laksin na ba hotna bada yamna sauna awaba mayuk na khre hairi press na thajaba yaba mafam dagi phangba paw gi matung inna dinga sinungtin sakhang da bukulai pai basing na sorada leiba md azad ko ba drug carbar tawba miyo esi fana ba hotna ki maduda nongmai kap gi thodok thoki loina na azad hairi ba asin nan thok tuna makhoi ki kul da sensin ki masigi matung da nongmai kap thor ki hairi Kaksing police ki kangbu na thodok thokpham da sangsin duna drug carbar tawbani haiba mioi adu fana ba hona ki maduda masing yam lo miam thorok tuna Imphal more lambi thingba ki khongjing changsin ki sairek adu da Kaksing police ki kangbu na nongmai macha ama mobile phone khara phagat pangamle nungthin pung mari makhai phawda irang asi loisindana laiki hairi Mathang update na film actor Soma Laisrampu KKL na sahi ahum film kumba thingba ki mayok Human Rights Commission da wakat khre My Home Indiana Sinduna Deligi Talka Tora Stadium the Hawkib September Taratuk the Pangtokiva D Northeast Festival the Sarukya Yakiba Gidamakta Lamdam Asigi Saknai Rabi film actress Amadi Saisakpi Ama Uribi Somal Laistrambu Sahi Hum Film Kumba Kanglipak Kan Balup KKL nothing but Hamle Hain Press the Tokpaseron Adugi Mayok the Manipuri State Human Rights Commission the Ngamkai Ngakpa Kawa Amana Wakat Krehaidi Haibu Wakat Ado Megalagi is Khasi Hills Police Bazar da laibi ngamkhai ngakpi kaubi amana register tawkibani wakat adugi matung inna KKL na Soma Laisram ki mathakta thamkiba athingba adu mioi amagi freedom of trend consign the khongaw no bitana tana actor asigi freedom of expression and the livelihood ta khongaw no bani hairi aduga arubeda tribal Ngathu rupees 350 net weight 300 gram In Mizo 300 gram rupees 350 Ngari becomes expensive in hills areas. Video saying bibagi damakta mayampum na po amukahana tagachari ano update ki damakta online Manipur YouTube channel na subscribe to biramu. Thank you so much.